ꯍꯥꯏꯕꯒꯁꯦ ꯊꯣꯛꯂꯛꯇꯕꯤꯅꯦꯃꯤ ꯉꯥꯁꯦ ꯎꯕꯗ ꯍꯧꯖꯤꯛ ꯍꯦꯔꯣꯏꯅꯤ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯀꯣ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯥꯡꯅꯤ ꯌꯣꯝ ꯆꯥꯕ ꯆꯠꯇꯒꯩ ꯂꯩꯔꯝꯃꯗꯤ ꯌꯦꯡꯉꯨ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯜꯂꯝꯃꯗꯤ ꯍꯜꯂꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯩ ꯕ꯭ꯂꯣꯛꯅꯣ ꯍꯥꯏꯔꯒ ꯀꯥꯡꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯈꯦꯆꯤ ꯀꯩꯀꯥ ꯍꯧꯔꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯣꯔꯣꯛ ꯊꯣꯡꯕꯅꯦ ꯁꯤꯅ ꯇꯣꯝꯕꯒꯤ ꯃꯣꯔꯣꯛ ꯊꯣꯡꯕ ꯃꯥꯏ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯖꯩꯕ Ngalak selebek. Aina hari kayak apa itu? Ya, marum jauh ini kira. Izan gak ada bani. Mulok suap chen gak ada bani ini bagai. Ngadu tuh ini na ot pagi bamade nang gitu. Si pujari na nga thong boleh sila mai kan na ot pase ki de ba ma matung se ma kali je ba nam ta kai hết thôi cái gì đi hào đầu đi man sila đi gom sai san leo zi loi sila phadi gom hai ba ga je thok lak ta bi ne mi nga je u ba da tham na tai thok pa gi order lau dai thang đúng ăn trơ Thero hấp thero leite har ma thamna na sau lei ra ba sai ta minau khesi yombagi oin thadokhrani ꯑꯗꯣ ꯑꯩꯈꯣꯏ ꯈꯦꯆ꯭ꯔꯤꯁꯦ ꯌꯣꯝꯃꯒ ꯑꯣꯏꯅ ꯄꯨꯔꯅꯤꯕꯀꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯅ ꯀꯣꯏꯕ ꯆꯠꯄ ꯑꯣꯏꯅ ꯆꯠꯂꯁꯦ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯑꯗꯨ ꯌꯣꯝꯃꯒ ꯑꯣꯏꯅ ꯄꯨꯔꯦ chào thảo và nghĩ hôm đấy sẽ lỗi gió lên Tan thana por konida. Tan nhọc tiền à? Khui lai khuram yo re. Mà tôi khơi đông rồi à? Khơi group lang nào xin đâu.
ꯌꯦꯡꯒꯦ ꯆꯥꯕ ꯍꯨꯏꯌꯦ ꯃꯇꯣꯟꯁꯤꯗ ꯂꯩꯔꯦ ꯃꯆꯥꯅꯨꯄꯤꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯇꯣꯝꯕ ꯅꯪꯅ ꯑꯗꯨ ꯆꯪꯈꯤꯕꯗ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯆꯤꯡꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯣꯔꯦ ꯅꯤꯡꯁꯤꯡꯉꯤꯌꯦ ꯃꯍꯥꯎ ꯂꯥꯛꯄꯗꯣ ꯖꯪꯒꯜꯗ ꯂꯥꯛꯄꯒ ꯃꯥꯜꯂꯦ ꯑꯁ ꯄꯨꯔꯥ ꯁꯥꯏꯗꯤ ꯃꯉꯥꯜꯅꯦ ꯉꯁꯤꯒꯤ ꯀꯄꯜ goes to ꯁꯥꯏꯁꯤ 이마 jungle ꯁꯦꯡꯗꯕꯖꯥ 이제ꯀꯩꯅꯣꯗꯣ ꯄꯗꯕ ꯍꯋꯥꯏ 아니 근데 ꯃꯃꯥꯅ 좋아해 ꯁꯛ ꯆꯥꯕꯤ ꯃꯌꯥꯝ 인기야 TV ꯃꯌꯥꯝ ꯄꯦꯟ ꯐꯖꯔꯦꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯟꯗꯧꯔꯦ ꯍꯟꯗꯒꯤ ꯊꯣꯛꯂꯛꯑꯦ ꯆꯥꯁꯤꯜꯂꯒ ꯑꯗꯨꯁꯨ ꯑꯃꯗ ꯆꯥꯁꯤꯜꯂꯒ ꯃꯇꯨꯡ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯥꯔꯗ ꯀꯥꯔꯁꯤ ꯍꯧꯖꯤꯛ ꯊꯥꯔ ꯊꯣꯡ ꯍꯥꯡꯗꯦ ꯊꯥꯔ ꯍꯥꯡꯗꯤ ꯊꯥꯔꯗꯣ ꯊꯣꯡ ꯁꯠ ꯁꯠ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯁꯤ ꯍꯥꯞꯆꯤꯜꯂꯅꯨ ꯃꯈꯥꯗ ꯑꯣꯏꯅ ꯊꯝꯃꯨ ꯑꯩꯅ ꯁꯤꯒꯤ ꯀꯥꯏꯅꯒꯤ ꯂꯥꯏ ꯈꯨꯔꯝꯕꯝꯁꯤꯗ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯕ ꯍꯥꯏꯔꯗꯤ ꯁꯤꯒꯤ ꯑꯃ ꯆꯪꯐꯝꯗ ꯐꯨꯔꯥ ꯁꯥꯔꯤꯁꯦ ꯌꯥꯝ ꯐꯖꯩꯗꯅ ꯁꯤꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯍꯦꯔꯣꯏꯟꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯊꯥꯔꯛꯑꯣ ꯊꯥꯕꯩ ꯁꯧ ꯂꯥꯡꯉꯦ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯊꯥꯕꯩ ꯁꯧ ꯂꯥꯡꯉꯦ ꯊꯥꯔꯛꯑꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯆꯥꯔꯁꯦ ꯃꯌꯥꯝ ꯆꯥꯕꯤꯔꯁꯤ ꯃꯩꯗ ꯌꯦꯡꯒꯦ ꯆꯥꯕ ꯊꯣꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯍꯥꯎꯋꯦ ꯍꯥꯎꯏꯀꯣ ꯍꯥꯎꯋꯦꯅ ꯑꯩꯅ ꯄꯩꯁꯥꯒꯦꯒ ꯂꯥꯛ ꯆꯥꯕ ꯋꯥꯗꯦ ꯊꯨꯝꯃꯦꯀꯣ ꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯀꯥꯡꯅꯤ ꯌꯣꯝ ꯆꯥꯕ ꯆꯠꯇꯒꯩ ꯂꯩꯔꯝꯃꯗꯤ ꯌꯦꯡꯉꯨ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯁꯤꯜꯂꯝꯃꯗꯤ ꯑꯩꯈꯣꯏꯁꯦ ꯀꯤꯍꯣꯝꯁꯦ ꯍꯥꯎꯃꯟꯗꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯀꯨꯝꯃꯒ ꯂꯩꯈꯤꯁꯦꯅ ꯑꯃꯨꯛ ꯂꯩꯔꯛꯑꯦꯕꯀꯣ ꯃꯣꯏ ꯀꯤꯍꯣꯝꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯊꯨꯝꯃꯦꯕ ꯑꯗꯨ ꯁꯤ ꯂꯩꯔꯛꯑꯦ ꯑꯃꯨꯛ ꯐꯖꯗ꯭ꯔꯣꯅꯦ ꯃꯤ ꯂꯩꯕꯗ ꯀꯥꯡꯒꯤ ꯃꯤꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏ ꯂꯩꯔꯦ ꯆꯥꯎꯕꯅ ꯂꯩꯕꯤꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯃꯌꯥꯝ ꯆꯥꯁꯤꯜꯂꯁꯦ ꯆꯤꯌꯔꯁ ꯅꯪ ꯁꯪꯉꯦ ꯀꯗꯧꯗꯣ ꯑꯩ ꯕ꯭ꯂꯨ ꯅꯪ ꯁꯤ ꯇꯧꯋꯣ